thaugal taurasi laigi thaugal taurasi 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 Kari takpigadabano panthau Yengohei mom Ipagi Shanghai da laibada Nadu ning thona on na thoina kaplabanina Ngasi korau nongjadagi pathau thonglengi Shanghai da nasil nokpa nungai na mug lairura Ipasu pari mom manigi awad apa yengshinba toina lakanida Phagani panthau Kari kumien manglana Isel ngang kalaymana Mabung aybu warawraduna Aigi kumien manglan dalaktuna Warak lamliba boyreko Kari takpigadabano panthau Yengohei mom Ipagi Shanghai da laibada Nadu ning thona on na thoina kaplabanina Ngasi korau nongjadagi pathau thonglengi Shanghai da nasil nokpa nungai na mug lairura Ipasu pari mom manigi awad apa yengshinba toina lakanida Phagani panthau Kari kumien manglana Isel ngang kalaymana Mabung aybu warawraduna Aigi kumien manglan dalaktuna Warak lamliba boyreko Itaw, kuireda itaw udaba. Itaw bu kadom da lengadabano. Kuire itaw. Udakidaba yamna kuire. Adu itaw ay wamati haige. Nama kubak makhol haudabani. Piliba ichaase itaw na lamda pam yanba satpa kudingi ubase afabadi natedo. Tamba kanana ukraga. Itawgi mingchat sokna ngana khinido. Aduna itawna paima pukning ningthina khanthebiraga angang asibu pale mama sakna nakon bigadaba kanagumbi amabu itawgi taloi oina pusinnaba tawbiyudo phare nei taw ai amu khongdhoram lagi ko Hojik itawna singoi liba yawa singadu tabada. Onthokni kai khreda.
cha thoi bi lao lao pa ba lai ngasi ko korong nong dagi imom kunjamala se nangi hek na buk thoki na cha ni khanduna lu na cha na loina ga dabani ko Ichadi kunjamala kauba onthoknasu pakjareda onthoknasu nungsireda ngasi korau nongzadagi imana nangbune aigi hek poksaba imom sakna nawyok nawkoladabani ko Isana harau mathoi kana momon minok tammadu tabada ipa pele he adugane panthau ayeng panthau na lang phaida taret ki senja tan bachat padasu namombu pubiu ko popa ipa na taret ki senja tan bachat pada imom nangdi yaw phade lam da sanga thengnarabadi khudung thiba nangali madugi mahutta palem saklabi nama tonase mahaka imungi thabak ingkhang yengsin minaduna pabana langphaidagi tekta kaidana yum halakado ngairamko ipagi kunjamala ipagi naktala panthau namom su pubiu yengo hei paba wahigi ipana langphaida chalamdaida nangna dumna kappa hongnati ipa kuiroi namana cha ningthi na leminaramu namom buyumda hundoktuna thambiramganune panthau ipana nangbu hundoktuna chatpa nate ne hei nangbu hek poksabi palem saklabi namato na siga ningthi na leminaramu kap kanune hei nangbu matam khara namana cha ningthi na yumsida leminaramu ko se kapkanu se ichana dumna kapase ima wakhal nungaite ne nangi panthau na taret ki senja tan bachatpada panthau gi wakhal nungairoi se nangi damak ne ima leiri ko panthau taribra mama aigi naitom poksabi imom kunjamala se ngasidagi nangi hek na buk thoki na sani khanduna nungsina loinaramuko ngasidagi icha se nangi na khutta sinarabani ko panthau Hai kunjamala nongan khibadi kuire sumang thelong se wai amukta sitolu chu chalo ngan man khredai maton haujikti namu taibang midi lairadana pombi chegla amata phauba yakairam khiroi hai chinthibia nangumba so aigi chinthakta adamna khumbana tikla ha nangi nama asibaduna adamna hayu haina takpiraprane hey Narindi tale haningraga aigi chinthakta su khumba sariye hojik ma hogalaga sumang thelong se silu chu chalo imaton gi wahi du kan mandra layoi khraba imabu piban paban duna cheibi ganu ne imaton hai sin thibia nangna domaina kapsin lausinaraga aina thajaga daba nate ne lairiba yum sigina ne mabe mani aduna nangsu aina haiba khuding loina ingadabani suning dabi sidia Imaton
ꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯅꯃꯣꯝ ꯀꯨꯟꯖꯃꯂꯥ ꯑꯩꯍꯥꯛꯅ ꯇꯥꯏꯕꯪꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯥꯡꯕꯗ ꯑꯌꯦꯠ ꯈꯨꯔꯧ ꯂꯩꯕꯤꯒꯅꯨꯀꯣ ꯃꯄꯨ. ꯑꯩꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛꯂꯁꯨ ꯍꯥꯏꯔꯒ ꯅꯪꯅ ꯅꯃꯥ ꯑꯁꯤꯕꯗꯣ ꯑꯃꯨꯛ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥ? ꯑꯩ ꯁꯨꯅꯤꯡꯗꯕꯤ ꯅꯪꯅ ꯁꯝꯗꯣ ꯐꯣꯏꯒꯦ ꯈꯪꯂꯤꯗꯣ. ꯑꯌꯣ ꯏꯃꯥ, ꯏꯃꯥꯇꯣꯟ. ꯑꯗꯨꯃꯥꯏꯅꯒ ꯀꯞꯁꯤꯟꯅꯔꯒ ꯀꯥꯟꯅꯔꯣꯏꯀꯣ. ꯅꯪ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯣ ꯁꯤꯠ ꯅꯥꯟꯅ ꯊꯝꯂꯝꯒꯗꯕꯅꯤ. 이마돈 아유 이마 ꯈꯪꯕ꯭ꯔꯥ ꯅꯪ? 나몸 오이비 하기 삼랑도 타독비우네 이마돈 아유 이마돈 ꯑꯗꯨꯅꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯣꯏꯔꯗꯤꯅꯦ ꯆꯩ ꯆꯥꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ. 이마돈기 미옷 미네이시디 온톡나수 땀티다고 이마돈 하드pan tao apokpa namomoy bay hakti imaton gimiot minayda yam na wareda nachagi awaba se ubido na iyumong ba irani ayda halway ragloga ba apokpa Tao 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 atabasu tao tadabasu tahoro lamlen koiren takta sa kaijau ama thorakle kai asina sa san sokpa horakle maram aduna lok asina sa san sokpa horakle maram aduna loktak pata naitom kana ansang napi yelang kengoi loklei pulei thiba chatpiganu karigumba samba kai adu thengnarabadi kudong thiba nangani ahal laman oibasingna isa isu cheksinna senabiu Samba kaijau asi hek padri faubadi miyamna patlomda thopirakanu haina ining thongna leibak miyamda paujel asi tharakli tau tadabasu tau atabasu tauro. Loktak mapanda kaijau ama thokle harise tan phana dum chare kunjamala dane yelang kengoi hiklu cho haina hekta tharage. Karigumba samba kai adu thengnarabadi kudong thiba nangani ahal laman oibasingna isa isu cheksinna senabiu Samba kaijau asi hek padri faubadi miyamna patlomda thopirakanu haina ining thongna leibak miyamda paujel asi tharakli tau tadabasu tau atabasu tauro. Samba kaijau adu thengnadanane loktak mapanda hek sa thokradine aidi onthokna nungaikhrani ko kanade Kunjamalada themlaga yelang kengoi hekpa hekta tharage. Mana chak thonggadawagi sem saringai sida pakhon se horage. Hai Kunjamala yengo hai icha sidine ima chak thongbirage. Nangne laikai nache nanem singnane pata insang napi thiba chatlibase makhoi gi matung ina duna pata chatluso ngasidine ima icha nga phakka kengoi ga ne kangsoi thongduna chasido sakhidaba sukuire ado nangbu pata insang khara hekluso dana nangbu tanbrane icha na talasu kaideda tande dei maton namom chacheruge imaton na chaningba insang do adum thonglasi ngasi haiba numit asidagine ai laibak phabi oiragadabani masigi kunjamala haibise hek sidri phawba aise nungaibam suk khanghe khanglaroidabani khoiren taki kaijaw aduna ne ngasidi mabu soidana se setuna charani do aina yelang kengoi hekpa laklibasi ithanta ngaidoribra samaleng manabi taroi khara thengnarabadi phakrani da ko taurise
ꯍꯣ ꯏꯇꯥ ꯀꯨꯟꯖꯃꯂꯥ, ꯏꯇꯥꯅ ꯅꯥꯗꯣꯝ ꯏꯊꯟꯇ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯏꯇꯥꯕꯨ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯇꯥꯈꯣꯏꯅ ꯉꯥꯏꯕꯤꯔꯝꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯇꯣꯟꯅ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯒ ꯉꯥꯐꯛꯀ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯣ ꯏꯇꯥꯈꯣꯏꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯣ ꯄꯨꯟꯅ ꯑꯗꯨꯝ ꯍꯦꯛꯃꯤꯟꯅꯔꯁꯤꯗꯣ ꯏꯇꯥ꯫ ꯏꯇꯥ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯇꯥ, ꯈꯣꯏꯔꯦꯟ ꯇꯛꯇ ꯀꯩꯖꯥꯎ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯤꯁꯤ ꯏꯇꯥꯗꯤ ꯇꯥꯗ꯭ꯔꯤꯕꯔꯥ? ꯏꯁ, ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ ꯏꯇꯥ꯫ ꯈꯣꯏꯔꯦꯟ ꯇꯥꯛꯇ ꯀꯩ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯑꯩꯗꯤ ꯇꯥꯗ꯭ꯔꯤꯗꯣ ꯏꯇꯥ꯫ ꯑꯗꯣ ꯏꯇꯥ, ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯇꯥꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ꯫ ꯑꯩꯁꯨ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯦ ꯈꯔ ꯍꯦꯛꯈꯤꯒꯦ, ꯑꯗꯨꯒ ꯏꯇꯥꯈꯣꯏꯒ ꯄꯨꯟꯅ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯍꯟꯃꯤꯟꯅꯔꯁꯤꯗꯣ꯫ ꯏꯇꯥ, ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯀꯨꯏꯔꯦꯗꯣ꯫ ꯌꯨꯝꯗ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯍꯧꯔꯕꯅꯦ꯫ ꯍꯧꯖꯤꯛ ꯍꯦꯛꯄ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯤ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯆꯩꯔꯅꯤ꯫ ꯑꯗꯨꯅ ꯏꯇꯥ, ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯍꯌꯦꯡꯃꯨꯛ ꯑꯃꯨꯛ ꯄꯨꯟꯅ ꯍꯦꯛꯃꯤꯟꯅꯔꯁꯤ ꯏꯇꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯈꯣꯏ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦꯀꯣ꯫ ꯑꯩꯁꯨ ꯀꯨꯏꯅ ꯄꯠꯌꯥꯁꯤꯗ ꯂꯩꯕ ꯌꯥꯗꯦ꯫ ꯈꯣꯏꯔꯦꯟꯇꯥꯛꯀꯤ ꯀꯩꯖꯥꯎꯗꯣ ꯀꯣꯏꯆꯠ ꯆꯠꯂꯝꯒꯅꯤ꯫ ꯂꯣꯛꯇꯥꯛ ꯃꯄꯥꯟ ꯑꯁꯣꯝꯗ ꯂꯥꯛꯂꯕꯗꯤ ꯀꯩꯖꯥꯎꯗꯣ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯇꯥꯔꯦ꯫ ꯀꯨꯟꯖꯃꯂꯥꯁꯤꯗꯤ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯇꯅ ꯍꯜꯂꯛꯏꯅꯦꯁꯦ꯫ ꯑꯩꯗꯤ ꯈꯣꯏꯔꯦꯟꯇꯥꯛꯀꯤ ꯀꯩꯖꯥꯎꯗꯨꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯁꯦꯠꯇꯨꯅ ꯆꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯝꯂꯤꯕꯅꯤꯅꯦ꯫ ꯏꯃꯥꯇꯣꯟꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯣ ꯅꯃꯣꯝꯅ ꯄꯨꯖꯔꯛꯂꯦ꯫ ꯃꯥꯅ ꯍꯦꯛꯂꯛꯂꯤꯕ ꯏꯟꯁꯥꯡ ꯑꯁꯦ ꯄꯥꯝꯗꯦ ꯍꯥꯏꯖꯤꯜꯂꯒ ꯍꯧꯖꯤꯛꯃꯛ ꯈꯣꯏꯔꯦꯟꯇꯥꯛꯂꯣꯝꯗ ꯏꯟꯁꯥꯡ ꯍꯦꯛꯄ ꯑꯃꯨꯛ ꯊꯥꯔꯒꯦ꯫ ꯀꯗꯥꯏ ꯅꯪꯅ ꯍꯦꯜꯂꯛꯄ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯏꯁ, ꯍꯦ ꯃꯤꯅꯥꯏ ꯅꯨꯕꯤ, ꯁꯤꯗꯤ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯗ ꯄꯤꯖꯔꯨꯆꯣ ꯆꯠꯂꯣ꯫ ꯏꯃꯥꯇꯣꯟ, ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯒꯦ? ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯤ ꯂꯩꯍꯧꯗ꯭ꯔꯦꯗꯣ ꯏꯃꯥꯇꯣꯟ꯫ ꯍꯩꯆꯤꯟꯊꯤꯕꯤ, ꯅꯆꯤꯟꯗꯣ ꯈꯨꯝꯂꯛꯀꯅꯨꯅꯦ꯫ ꯅꯪꯅ ꯍꯦꯛꯂꯛꯂꯤꯕꯁꯤꯡꯁꯤꯗꯤꯅꯦ ꯂꯤꯃꯟꯕꯅ ꯆꯥꯕ ꯌꯥꯔꯣꯏꯅꯦ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅꯅꯦ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯃꯅꯥ ꯑꯅꯧꯕꯗꯣ ꯍꯦꯛꯂꯨꯆꯣ ꯆꯠꯂꯣ꯫ ꯏꯃꯥꯇꯣꯟ, ꯉꯁꯤꯒꯤꯗꯤ ꯄꯥꯡꯅꯕ ꯆꯥꯔꯁꯤ꯫ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯆꯔꯒꯦ꯫ ꯈꯣꯏꯔꯦꯟꯇꯥꯛꯇ ꯀꯩꯖꯥꯎ ꯑꯃ ꯊꯣꯛꯂꯦ ꯍꯥꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯅꯤꯌꯦ ꯏꯃꯥꯇꯣꯟ꯫ ꯍꯥꯏ, ꯅꯪꯉꯣꯟꯗ ꯀꯅꯥꯅꯅꯦ ꯈꯣꯏꯔꯦꯟꯇꯥꯛꯇ ꯀꯩ ꯊꯣꯛꯂꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ? ꯃꯗꯨꯒꯤ ꯄꯥꯎꯗꯣ ꯑꯩ ꯇꯥꯗꯦ, ꯈꯪꯗꯦꯀꯣ꯫ ꯅꯔꯤꯟꯗꯤ ꯇꯜꯂꯒ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯊꯤꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯉꯁꯤ ꯑꯌꯨꯛ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯁꯒꯣꯜ ꯄꯥꯎ ꯂꯥꯛꯂꯝꯃꯤ ꯍꯥꯏ꯫ ꯑꯩ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯣ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯏꯃꯥꯇꯣꯟ꯫ ꯌꯥꯔꯗꯤ ꯑꯩ ꯍꯌꯦꯡ ꯏꯃꯥꯟꯅꯕꯤꯁꯤꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯆꯒꯦꯕ ꯏꯃꯥꯇꯣꯟ꯫ ꯍꯦ ꯆꯤꯟꯊꯤꯕꯤ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯆꯤꯊꯛꯇ ꯈꯨꯝꯃꯨ ꯍꯥꯏꯅ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯇꯥꯛꯂꯛꯄ꯭ꯔꯅꯦ ꯍꯦ? ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯌꯣ ꯏꯃꯥꯇꯣꯟ꯫ ꯍꯦ, ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯅꯦ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯣ ꯑꯃꯨꯛꯀ ꯍꯦꯛꯂꯨꯆꯣ ꯆꯠꯂꯣ꯫ ꯏꯃꯥꯇꯣꯟ꯫ ꯍꯟꯗꯛꯀ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤꯅꯦ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ꯫ ꯍꯥꯗ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥꯗꯤ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕꯗ ꯋꯥꯔꯦꯗꯀꯣ ꯄꯟꯊꯧ꯫ ꯑꯩꯅ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯊꯣꯔꯛꯂꯤꯕ ꯄꯨꯡꯐꯝꯁꯤ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯈꯣꯏꯔꯦꯟꯇꯥꯛꯀꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨ ꯊꯣꯛꯂꯦ ꯇꯥꯕꯗꯒꯤ ꯄꯥꯠꯌꯥ ꯑꯁꯤꯗ ꯀꯅꯥꯁꯨ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯊꯣꯛꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯇꯅ ꯌꯨꯝꯗ ꯍꯜꯂꯕꯗꯤ ꯍꯣꯔꯦꯟ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯑꯃꯨꯛ ꯑꯣꯠꯄꯤꯔꯅꯤ꯫
ꯁ꯭ꯋꯥꯏꯁꯤꯗꯤ ꯉꯁꯥꯏ ꯏꯇꯥꯍꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯍꯦꯛꯈ꯭ꯔꯕꯅꯤ ꯃꯐꯝꯁꯤꯗ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯃꯅꯥ ꯑꯅꯧꯕꯗꯤ ꯂꯩꯔꯔꯣꯏ ꯑꯩ ꯃꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯂꯒꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯦꯛꯂꯨꯔꯒꯦ ꯃꯐꯝꯁꯤꯗꯤ ꯑꯇꯣꯞꯄꯅ ꯑꯦꯟꯁꯥꯡ ꯍꯦꯛꯂꯝꯈꯤꯔꯣꯏ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯏꯁ ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯣꯡꯈ꯭ꯔꯦꯗ ꯑꯩ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯁꯤꯡꯁꯤ ꯈꯔ ꯊꯨꯅ ꯍꯦꯛꯂꯒ ꯈꯣꯡꯂꯩ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨ ꯃꯐꯝꯁꯤꯗ ꯌꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯥꯟꯖꯥꯁꯤꯗ ꯂꯥꯏꯖ ꯏꯈꯧꯁꯨ ꯀꯟꯅ ꯂꯥꯡꯂꯛꯂꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯄꯣꯛꯄꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯕꯁꯨ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯣꯏꯈꯤꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦꯗ ꯍꯥꯗ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯩꯖꯥꯎꯑꯣ ꯅꯪ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯜꯂꯔꯣ ꯂꯥꯎ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡ ꯑꯁꯤꯅ ꯅꯪꯒꯤ ꯏꯈꯧ ꯂꯥꯡꯕꯗꯣ ꯀꯣꯛꯍꯟꯖꯔꯣ ꯂꯥꯎ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯁꯥꯗꯣꯡ ꯑꯁꯤꯅ ꯅꯪꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯣ ꯀꯣꯛꯍꯟꯖꯔꯣ ꯂꯥꯎ ꯄꯥꯝꯕ ꯀꯩꯔꯦꯜ ꯀꯨꯟꯖꯃꯂꯥ ꯑꯩꯍꯥꯛꯄꯨ ꯁꯔꯥꯛ ꯇꯝꯂꯔꯣ ꯂꯥꯎ ꯏꯃꯥ ꯏꯁ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯪ ꯍꯥꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯀꯔꯤ ꯊꯣꯛꯂꯒꯕ ꯉꯁꯤꯁꯨ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯡ ꯆꯥꯗ ꯏꯃꯣꯝ ꯀꯨꯟꯖꯃꯂꯥꯗꯣ ꯃꯄꯥꯏꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯃꯤꯅꯦ ꯏꯆꯥꯗꯣ ꯑꯩ ꯄꯟꯊꯕ ꯌꯥꯗ꯭ꯔꯤ ꯑꯩꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡꯁꯦ ꯆꯤꯡꯅꯕ ꯃꯌꯥꯝꯅ ꯂꯥꯡꯒꯣꯏ ꯆꯜꯂꯦꯗꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯣꯡꯕ ꯏꯔꯥꯟꯋꯥꯏꯗ ꯈꯣꯡꯗꯣꯏꯅꯕ ꯇꯧꯔꯒꯦ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯂꯩꯒꯦꯅꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯗꯨ ꯀꯤꯕꯗꯒꯤ ꯀꯣꯟꯊꯣꯡ ꯃꯥꯡꯕ ꯂꯥꯟꯗ꯭ꯔꯕꯅꯤꯅꯦ ꯇꯥꯗ ꯈꯣꯏꯔꯦꯟꯇꯥꯛꯀꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨꯅꯅꯦ ꯀꯨꯟꯖꯃꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯔꯥꯛ ꯇꯝꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯇꯥꯗ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯀꯨꯟꯖꯃꯂꯥꯒꯤ ꯃꯃꯥꯇꯣꯟꯅꯅꯦ ꯀꯨꯟꯖꯃꯂꯥꯗꯣ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯂꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯕꯗ ꯀꯩꯔꯦꯜ ꯀꯩꯖꯥꯎꯗꯨꯅ ꯁꯔꯥꯛ ꯇꯝꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯇꯥꯗ ꯑꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ
ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ? ꯑꯣ, ꯏꯄꯥꯒꯤ ꯀꯨꯟꯖꯃꯂꯥ, ꯏꯆꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯏꯄꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯂꯒ ꯏꯄꯥꯕꯨ ꯀꯧꯔꯝꯕꯗꯤ ꯏꯆꯥ ꯑꯋꯥꯐꯝꯗ ꯇꯥꯕꯒꯤ ꯑꯣꯏꯔꯦꯗꯣ. ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦꯅꯦ. ꯏꯄꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ?